ꯈꯣꯡꯗꯨꯝꯅꯦ ꯑꯁꯨ ꯈꯣꯡꯗꯨꯝ ꯄꯥꯝꯕ ꯈꯪꯒꯅꯤ ꯁꯤꯒꯤ ꯃꯍꯥꯎꯁꯦ ꯄꯥꯝꯗꯕ ꯃꯐꯝꯗꯤ ꯈꯪꯗꯦ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯑꯩꯁꯨ ꯉꯁꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯇꯣꯏꯅꯦ ꯍꯥꯏꯗꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯀꯥꯞꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯍꯤꯡꯒꯣꯜꯗꯒꯤ ꯍꯧꯖꯔꯦ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯀꯥꯟꯗꯤ ꯍꯤꯡꯒꯣꯜꯁꯦ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯕꯅꯤꯅꯅꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯎꯔꯤ ꯊꯥꯖꯕꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯑꯩꯅ ꯊꯥꯏꯅꯇꯦꯅꯦ ꯊꯥꯕꯗꯣ ꯉꯁꯤꯗꯣ ꯍꯦꯛꯀꯦ ꯇꯧꯅꯦꯕ ꯈꯔ ꯃꯔꯨꯝ ꯆꯪꯕ ꯌꯥꯎꯔꯦ ꯍꯥꯏꯗꯤ ꯃꯥꯏꯁꯦ ꯃꯔꯨꯝ ꯆꯪꯕꯗꯤ ꯀꯨꯏꯔꯕꯅꯦꯕꯀꯣ ꯑꯗꯨꯁꯨ ꯇꯤꯟ ꯌꯥꯝ ꯆꯥꯕꯒꯤ ꯄꯣꯠꯁꯦ ꯑꯣꯏꯕ ꯉꯝꯗꯕꯅꯦꯕ ꯑꯗꯣ ꯃꯔꯛꯇ ꯁꯨꯝ ꯈꯔ ꯆꯥꯎꯕ ꯌꯥꯎꯔꯦ ꯌꯥꯝꯅꯕꯨꯗꯤ ꯅꯠꯇ꯭ꯔꯦꯕꯀꯣ ꯑꯗꯨꯗꯣ ꯉꯁꯤ ꯈꯔ ꯍꯦꯛꯑꯒ ꯏꯔꯣꯜꯂꯒ ꯃꯨꯛꯕꯥꯡ ꯑꯃ ꯑꯣꯏꯅ ꯇꯧꯊꯔꯒꯦ ꯑꯗꯨꯅ ꯈꯜꯂꯤꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯀꯌꯥꯝ ꯐꯪꯗꯣꯏꯅꯣꯗꯤ ꯈꯪꯗꯦ ꯑꯗꯣ ꯃꯥꯒꯤꯁꯦ ꯑꯦꯛꯆꯨꯂꯤ ꯄꯣꯠꯁꯦ ꯐꯒꯗꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯅ ꯍꯤꯗꯥꯛ ꯆꯥꯏꯕꯁꯦ ꯑꯃꯠꯇ ꯍꯦꯛ ꯌꯥꯗꯕ ꯍꯥꯏꯗꯤ ꯀꯣꯂꯤ ꯍꯋꯥꯏꯁꯤꯁꯨ ꯀꯨꯏꯔꯕꯅ ꯊꯥꯈꯤꯕ ꯃꯤꯒꯤꯗꯤ ꯄꯥꯟꯅꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯄꯥꯟꯗ꯭ꯔꯤꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯍꯤꯗꯥꯛ ꯍꯥꯞꯄꯨ ꯌꯥꯗꯦꯕ ꯃꯥꯁꯦ ꯑꯩꯈꯣꯏꯅꯍꯨꯔꯥꯟꯅ ꯑꯩꯒ ꯏꯅꯦꯝꯕꯣꯛꯀꯅ ꯍꯨꯔꯥꯟꯅ ꯍꯥꯞꯄꯒꯦꯅ ꯍꯣꯠꯅꯖꯕꯅꯦ ꯑꯗꯨꯁꯨ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏ ꯇꯥꯔꯅꯤꯡ ꯕꯖꯥꯔꯁꯤꯒ ꯌꯣꯟꯗꯦꯕ ꯍꯤꯗꯥꯛꯁꯦ ꯑꯗꯨꯝ ꯍꯤꯗꯥꯛ ꯂꯩꯔꯛꯄꯁꯤꯅ ꯃꯥ ꯂꯩꯔꯛꯇꯣꯏꯅꯦꯕ ꯑꯗꯣ ꯃꯥ ꯂꯩꯔꯛꯇꯣꯏꯁꯦ ꯃꯥ ꯂꯩꯕꯤꯔꯛꯇꯕꯅꯤꯅ ꯍꯥꯞꯇ꯭ꯔꯕꯅꯤꯅ ꯄꯣꯠꯁꯦ ꯌꯥꯝ ꯌꯥꯡꯅ ꯐꯒꯠꯄꯗꯣ ꯑꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯎꯔꯤꯁꯤꯗꯤ ꯇꯤꯟꯁꯦ ꯆꯥꯃꯟꯈꯤꯗꯅ ꯎꯔꯤ ꯇꯤꯟ ꯆꯥꯗꯅꯕꯒꯤ ꯍꯤꯗꯥꯛ ꯈꯔꯗꯤ ꯀꯥꯞꯄꯦꯕꯀꯣ ꯑꯗꯨꯗꯨꯅ ꯎꯔꯤꯁꯤꯗꯤꯈꯔ ꯐꯒꯠꯆꯔꯦ ꯃꯌꯥꯝ ꯑꯗꯨꯗꯣ ꯑꯩ ꯍꯦꯛꯑꯒ ꯉꯁꯤ ꯍꯤꯡꯒꯣꯜꯗꯒꯤ ꯀꯩꯀꯩ ꯐꯪꯕꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯗꯣ ꯍꯦꯛꯑꯒ ꯑꯩ ꯀꯩꯅꯣ ꯇꯧꯒꯦꯗꯣꯏꯅꯦ ꯍꯥꯏꯗꯤ ꯃꯨꯛꯕꯥꯡ ꯃꯆꯥ ꯑꯃ ꯇꯧꯒꯦꯗꯣꯏꯅꯦ ꯑꯗꯣ ꯀꯩ ꯍꯤꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣꯁꯨ ꯑꯩꯁꯨ ꯐꯖꯅ ꯈꯪꯗ꯭ꯔꯦꯕ ꯆꯥꯛꯈꯨꯝ ꯆꯪꯉꯒ ꯈꯪꯒꯅꯤ ꯍꯥꯏꯗꯤ ꯆꯥꯛꯈꯨꯝ ꯆꯪꯉꯒ ꯌꯦꯡꯉꯒ ꯗꯤꯁꯥꯏꯠ ꯇꯧꯗꯣꯏꯅꯦꯕ ꯀꯩ ꯍꯤꯟꯖꯥꯡ ꯑꯇꯩꯁꯨ ꯍꯥꯏꯗꯤ ꯏꯔꯣꯝꯕꯒ ꯑꯇꯩ ꯃꯆꯤꯗ ꯀꯔꯤ ꯌꯥꯎꯍꯟꯁꯤꯒꯦꯅꯀꯣ ꯑꯗꯣ ꯃꯈꯣꯟꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯏꯪꯕꯅꯤꯅꯅꯦꯀꯣ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯄꯨꯡ 10:30 ꯇꯥꯔꯦ ꯑꯗꯨ ꯐꯥꯎꯕ ꯉꯁꯤꯁꯦ ꯅꯨꯡꯊꯤꯁꯨ ꯃꯪꯉꯦ ꯑꯗꯨ ꯃꯊꯛꯇ ꯂꯩꯆꯤꯟꯁꯨꯈꯔ ꯊꯥꯏꯌꯦꯕ ꯌꯦꯡꯉꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯩ ꯀꯣꯛꯁꯨ ꯇꯨꯝꯃꯨꯔꯦꯕ ꯑꯗꯨꯅ ꯅꯥꯇꯣꯟꯁꯤꯁꯨ ꯈꯔ ꯐꯨꯜꯂꯤ ꯇꯧꯋꯦꯕ ꯑꯗꯨ ꯃꯈꯣꯟꯁꯤꯗ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯅꯠꯇ꯭ꯔꯥ ꯅꯨꯡꯉꯥꯏꯗꯅꯤ ꯑꯗꯨꯒ ꯁꯤꯗꯅ ꯌꯦꯡꯉꯣ ꯃꯌꯥꯝ ꯀꯩ ꯍꯥꯏ ꯈꯣꯡꯗꯨꯝ ꯍꯥꯏꯕ꯭ꯔꯥ ꯈꯣꯡꯗꯨꯝꯅꯦ ꯈꯣꯡꯗꯨꯝꯁꯨ ꯊꯥꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤꯗꯗꯤ ꯈꯨꯠꯇꯗꯤ ꯌꯥꯝ ꯊꯤꯟꯕ ꯌꯥꯗꯕꯅꯦ ꯐꯠꯇꯦꯒ ꯍꯥꯏꯅꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦꯕꯀꯣ ꯌꯦꯡꯉꯣ ꯈꯣꯡꯗꯨꯝꯁꯦ ꯄꯥꯟꯖꯔꯛꯑꯦ ꯑꯁꯤꯗ ꯑꯃ ꯇꯝꯃꯦ ꯌꯨꯝꯗꯁꯨ ꯊꯥꯏꯌꯦꯕꯀꯣ ꯑꯗꯣ ꯌꯨꯝꯒꯤꯗꯨꯁꯨ ꯑꯩ ꯍꯣꯔꯦꯟ ꯌꯨꯝ ꯆꯠꯂꯒ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯗꯨꯗꯤ ꯈꯔ ꯆꯥꯎꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯍꯣꯏ ꯄꯥꯟꯕꯒꯤ ꯇꯝꯃꯛꯄꯁꯦ ꯑꯗꯨꯗꯨꯅ ꯌꯥꯝꯃꯦꯕ ꯑꯁꯤꯅ ꯑꯃꯈꯛꯇꯪꯇ ꯄꯥꯟꯈꯠꯂꯛꯏ ꯑꯗꯨꯗꯤ ꯃꯣꯡꯅꯤ ꯊꯥꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯑꯩꯁꯦ ꯃꯊꯛꯇꯅꯦꯕ ꯀꯩꯅꯣꯁꯦ ꯀꯩ ꯍꯥꯏ ꯎꯔꯤꯁꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯈꯣꯡꯗꯨꯝ ꯍꯥꯏꯕ꯭ꯔꯥ ꯀꯨꯝꯕ꯭ꯔꯥ ꯍꯥꯏꯕ꯭ꯔꯥ ꯑꯩꯁꯨ ꯈꯪꯗꯦꯗ ꯐꯖꯅ ꯑꯁꯤ ꯂꯩꯔꯦꯗꯅꯀꯣ ꯑꯗꯨꯒꯒꯤ ꯁꯤꯗꯅ ꯌꯦꯡꯉꯣ ꯃꯌꯥꯝ ꯊꯕꯤꯅꯤ ꯁꯤꯁꯦ ꯊꯕꯤꯁꯦ ꯑꯁꯤꯗ ꯊꯥꯔꯦꯀꯣ ꯑꯗꯨꯗꯒꯤ ꯁꯤꯗꯁꯨ ꯊꯥꯏ ꯑꯁꯤꯁꯦ ꯑꯩꯅ ꯊꯥꯈ꯭ꯔꯦꯅꯦ ꯂꯣꯏꯅ ꯁꯤꯁꯦ ꯑꯩꯅ ꯊꯥꯏꯅꯦ ꯍꯥꯏꯗꯤ ꯑꯩꯅ ꯊꯥꯏꯅꯦꯕꯀꯣ ꯃꯔꯨ ꯍꯨꯟꯕꯗꯨꯗꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯈꯣꯠꯄꯒꯗꯤ ꯑꯩ ꯌꯥꯝ ꯇꯧꯖꯗꯦꯗ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯀ ꯑꯩꯈꯣꯏ ꯅꯨꯄꯥꯒꯅ ꯇꯧꯋꯤꯅꯦ ꯁꯤꯗ ꯑꯃꯊꯥꯏ ꯁꯤꯗ ꯑꯃ ꯍꯥꯏꯗꯤꯀꯣ ꯁꯤꯁꯦ ꯑꯃ ꯃꯌꯥꯝ ꯊꯥꯔꯦ ꯊꯕꯤꯗꯤ ꯑꯗꯣ ꯑꯣꯏꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯇꯤꯟ ꯈꯔꯗꯤ ꯆꯥꯔꯦ ꯅꯠꯇ꯭ꯔꯥ ꯄꯥꯝꯃꯨꯏ ꯑꯁꯤ ꯐꯪꯖꯔꯦ ꯍꯥꯏꯗꯤ ꯈꯔꯕꯨꯗꯤ ꯄꯥꯟꯕꯨꯗꯤ ꯄꯥꯜꯂꯦꯕꯀꯣ ꯑꯗꯣ ꯌꯥꯝꯅ ꯍꯦꯛꯂꯛꯇ꯭ꯔꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯔꯨꯝ ꯆꯪꯕ ꯈꯔ ꯋꯥꯠꯂꯦꯕ ꯁꯤꯁꯤꯅ ꯁꯨꯝ ꯈꯔ ꯌꯦꯡꯅ ꯑꯍꯥꯟꯕ ꯍꯦꯛꯄꯅꯤꯅꯅꯦꯀꯣ ꯄꯥꯝꯃꯨꯏꯗꯅ ꯑꯗꯨꯗꯨꯅ ꯃꯌꯥꯝꯁꯤ ꯃꯇꯣꯟ ꯍꯦꯛꯆꯒꯦ ꯑꯩꯅ ꯊꯥꯕꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯖꯕꯅꯦ ꯁꯤ ꯄꯣꯠꯁꯤꯗꯤ ꯇꯤꯜꯍꯧ ꯃꯇꯣꯟ ꯃꯨꯛ ꯍꯦꯛꯆꯒꯦ ꯃꯌꯥꯝ
ꯐꯗꯤꯒꯣꯝꯁꯤꯗꯤ ꯍꯦꯛꯑꯔꯣꯏ ꯐꯗꯤꯒꯣꯝꯗꯤ ꯌꯨꯝꯗ ꯍꯦꯛꯄ ꯂꯩꯍꯧꯔꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯐꯗꯤꯒꯣꯝꯗꯤ ꯍꯦꯛꯑꯔꯣꯏ ꯃꯌꯥꯝ ꯇꯤꯜꯍꯧ ꯃꯅꯥꯁꯨ ꯈꯔ ꯂꯩꯍꯧꯔꯤ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯍꯦꯛꯑꯔꯣꯏ ꯅꯨꯡꯉꯥꯏꯇ꯭ꯔꯁꯦ ꯅꯠꯇ꯭ꯔꯥ ꯅꯨꯡꯉꯥꯏꯕꯅꯦ ꯁꯨꯃꯥꯏꯅ ꯌꯨꯝꯒꯤ ꯄꯤꯛꯇꯛ ꯁꯛꯇꯛ ꯒꯥꯔꯗꯦꯟꯗꯒꯤ ꯍꯦꯛꯄ ꯄꯣꯠꯆꯩꯁꯤꯡ ꯃꯌꯥꯝ ꯑꯁꯤꯁꯤꯅꯦ ꯑꯩꯅ ꯍꯤꯡꯒꯣꯜꯗꯒꯤ ꯍꯦꯛꯆꯕ ꯍꯥꯏꯕꯨ ꯁꯤꯗ ꯇꯤꯜꯍꯧ ꯃꯅꯥ ꯂꯩꯔꯦ ꯃꯣꯇꯣꯔ ꯃꯇꯣꯟ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯅ ꯎꯔꯤ ꯑꯩꯒꯤ ꯎꯔꯤꯁꯦ ꯌꯥꯝꯕꯨꯗꯤ ꯌꯥꯝꯗꯦ ꯑꯗꯣ ꯌꯨꯝꯒꯤ ꯍꯦꯛꯆꯕꯅꯤꯅ ꯋꯥꯈꯜꯒꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯏꯔꯣꯜꯂꯛꯀꯦ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯍꯦꯛꯄ ꯎꯔꯤꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯏꯔꯣꯜꯂꯒ ꯄꯨꯖꯔꯛꯑꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯎꯔꯤꯒ ꯑꯥꯂꯨꯒ ꯏꯔꯣꯟꯕ ꯑꯗꯨꯗꯒꯤ ꯁꯥꯏꯠꯇꯅ ꯑꯩꯅ ꯐꯗꯤꯒꯣꯝꯁꯦ ꯐꯖꯅꯕ ꯍꯥꯏꯅ ꯈꯔ ꯗꯦꯀꯣꯔ ꯇꯧꯔꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯗꯅ ꯉꯥ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯐꯥꯏꯌꯦꯕꯀꯣ ꯑꯗꯣ ꯌꯦꯡꯉꯣ ꯃꯌꯥꯝ ꯁꯤꯁꯦ ꯑꯗꯣ ꯑꯁꯤ ꯉꯥꯁꯤꯒꯤ ꯑꯁꯤꯅ ꯃꯍꯤꯅꯦꯕꯀꯣ ꯉꯥꯁꯦ ꯃꯤꯔꯒꯥ ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝ ꯃꯤꯔꯒꯥ ꯃꯄꯨꯝꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗꯅ ꯑꯩꯅ ꯀꯣꯠꯅꯕ ꯑꯩꯅ ꯍꯤꯡꯒꯣꯜꯗꯒꯤ ꯍꯦꯛꯆꯔꯛꯄ ꯃꯣꯇꯣꯔ ꯃꯇꯣꯟꯗꯣ ꯑꯗꯨꯅꯤ ꯑꯗꯨꯒ ꯁꯤꯗꯅ ꯀꯩ ꯍꯥꯏ ꯆꯅꯥꯔ ꯑꯉꯧꯕ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯣꯠꯅꯕꯒꯤ ꯌꯣꯡꯆꯥꯛ ꯑꯅꯧꯕ ꯌꯣꯡꯆꯥꯛ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯄꯤꯔꯛꯄꯗꯣ ꯑꯗꯨꯅꯤ ꯑꯗꯣ ꯁꯤꯗꯅ ꯑꯩꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯃꯣꯔꯣꯛꯁꯦ ꯈꯔ ꯁꯥꯕ ꯋꯥꯠꯀꯗ꯭ꯔꯥ ꯍꯥꯏꯅ ꯏꯀꯨꯕꯣꯛ ꯈꯣꯏ ꯆꯥꯕꯅꯤꯅꯅꯦ ꯑꯩꯅ ꯃꯣꯔꯣꯛꯁꯦ ꯈꯔ ꯋꯥꯠꯅ ꯍꯥꯞꯈꯤꯕ ꯏꯔꯣꯝꯕꯒꯤ ꯑꯗꯨꯗꯨꯅ ꯑꯩꯅ ꯃꯣꯔꯣꯛꯁꯦ ꯋꯥꯠꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯆꯤꯛꯅꯕ ꯑꯩꯅ ꯄꯨꯔꯛꯏꯅꯤ ꯃꯌꯥꯝ ꯐꯖꯗ꯭ꯔꯥ ꯑꯁꯤꯁꯨ ꯁꯤꯂꯣꯡꯒꯤ ꯑꯅꯧꯕ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯅꯨꯄꯥ ꯂꯩꯔꯅꯦꯕ ꯑꯗꯨꯗꯣ ꯑꯁꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯆꯤꯛꯄ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯅ ꯍꯥꯏꯕꯒ ꯍꯧꯔꯦꯕꯀꯣ ꯑꯁꯤꯁꯦ ꯆꯤꯛꯀꯟꯒꯤ ꯑꯆꯥꯔꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯄꯤꯔꯛꯄꯗꯨꯅꯤ ꯁꯤꯁꯦ ꯑꯩꯅ ꯁꯦꯜꯐꯤ ꯍꯥꯏꯗꯤ ꯀꯦꯃꯦꯔꯥꯗ ꯀꯥꯞꯄꯒꯤ ꯄꯣꯠꯁꯦ ꯌꯥꯝꯅ ꯐꯖꯅ ꯃꯃꯤꯡꯒꯁꯦ ꯎꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯆꯤꯛꯀꯟ ꯄꯤꯀꯜ ꯇꯦꯁꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯅ ꯌꯣꯜꯂꯝꯃꯤꯅꯤ ꯍꯥꯏꯌꯦ ꯇꯥꯆꯧꯅ ꯍꯥꯏꯕꯗꯤꯀꯣ ꯑꯗꯣ ꯑꯁꯤꯁꯦ ꯁꯨꯝ ꯌꯥꯝ ꯆꯥꯖꯔꯛꯀꯦ ꯑꯗꯣ ꯈꯔ ꯍꯥꯞꯄꯁꯤꯔ ꯈꯪꯗꯦ ꯁꯤ ꯍꯥꯟꯅ ꯅꯠꯇ꯭ꯔꯥ ꯈꯔ ꯀꯣꯜꯂꯔꯦ ꯕꯥꯔ ꯍꯣꯏꯅ ꯍꯥꯡꯗꯣꯛꯄꯗ ꯇꯜꯂꯦꯕ ꯆꯥꯛ ꯆꯥꯈꯠꯂꯒ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯊꯦꯡꯖꯜꯂꯛꯑꯕꯅꯤꯅ ꯆꯥꯛꯁꯨ ꯂꯥꯝꯖꯜꯂꯛꯑꯦ ꯊꯦꯡꯕꯗꯤ ꯄꯨꯡ 1:30 ꯇꯥꯁꯜꯂꯛꯑꯦ ꯊꯦꯡꯉꯦ ꯀꯥꯔꯦꯟꯁꯦ ꯅꯨꯡꯁꯤꯌꯦ ꯑꯩꯅ ꯏꯟꯚꯔꯇꯔꯒꯤ ꯂꯥꯏꯠ ꯍꯥꯏꯗꯤ ꯏꯟꯚꯔꯇꯔꯒꯤ ꯂꯥꯏꯟꯁꯤꯅ ꯀꯥꯔꯦꯟꯁꯦ ꯌꯥꯝ ꯉꯥꯟꯗꯕ ꯑꯗꯣ ꯀꯥꯔꯦꯟꯒꯤ ꯂꯥꯏꯟꯗꯨꯁꯨ ꯂꯥꯛꯑꯦ ꯑꯗꯣ ꯈꯒꯥꯟ ꯉꯥꯟꯗꯣꯔꯛꯄꯗꯣ ꯃꯌꯥꯝ 하고요. 이렇게 해줘. 지금 먹게. 하지는 말때 우리가 알고 이런 것을 하라. 하오래. 모tor 마톤세 하티나 하we. 하디 ꯄꯥꯝꯗꯕ ꯃꯇꯝ ꯑꯩꯈꯣꯏ ꯌꯨꯝꯗꯗꯤ ꯍꯧꯖꯤꯛ ꯍꯥꯏꯁꯤꯗꯗꯤꯀꯣ ꯀꯅꯥ ꯄꯥꯝꯅꯗꯦꯕꯀꯣ ꯑꯗꯣ ꯄꯥꯝꯕ ꯃꯃꯝꯗꯤ ꯈꯪꯒꯅꯤ ꯁꯤꯒꯤ ꯃꯍꯥꯎꯁꯦ ꯄꯥꯝꯗꯕ ꯃꯃꯝꯗꯤ ꯍꯥꯎꯇꯦ chicken achar 하we. 모르겠어 저 아테코이나 하we요. chicken. 좀 가끔은
ꯑꯩꯁꯨ ꯈꯨꯖꯥꯏꯗꯤ ꯏꯁꯤꯡ ꯊꯛꯄ ꯈꯔ ꯄꯥꯝꯃꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯕꯨꯛ ꯊꯟꯗꯦ ꯏꯁꯤꯡ ꯉꯥ ꯊꯣꯡꯕꯁꯦ ꯆꯥꯕꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯩꯗꯤ ꯏꯔꯣꯝꯕꯁꯤꯅ ꯉꯁꯤꯁꯦ ꯅꯨꯡꯇꯤꯒ ꯈꯔ ꯃꯪꯕꯅꯦ ꯈꯔ ꯏꯪꯂꯤ ꯏꯪꯂꯤ ꯇꯧꯕꯅꯦ ꯍꯥꯎꯔꯦ ꯁꯦꯡ ꯃꯌꯥꯝ ꯍꯥꯎꯔꯦ ꯌꯥꯝꯅ ꯑꯁꯤꯒꯨꯝꯕ ꯃꯨꯛꯕꯥꯡꯁꯦ ꯃꯌꯥꯝ ꯏꯊꯟꯇ ꯇꯧꯔꯦ ꯏꯆꯟꯅꯨꯄꯤꯁꯨ ꯂꯩꯇꯦꯕ ꯃꯥ 이제는 뭐야 매일 가는 레벨다 마기다 exam 로 bai khari chutti phang ya adu do ma lei du ken har ba ha ba du ke ma chak he ba nang ka nu ta di ma le ra ma di ma ka ta we ba I ton ta ja ba ta le ba Hả mẹ ngon thằng bố mua sao đây cả ngon thằng bố đẹp anh nè hàng gam alu được tao đã thùng vào này bạn hào mấy được 됐어 이런 거 나한테 많이 해래 ngon thằng bố đẹp được ngon thằng bố cái mà hào một sai ngay làm hào về bukri ngay này ai bukri ngay sẽ hào và hào từ bữa sau này mà có là không gì để hào mà hào này hào đấy mẹ Miti còn mukbang này đó một cái sẽ áp rồi á ngang sẽ như không thôi nó sao vậy 우리 밥 먹어봐. 맘에 내는 건 뭐야 되나? 부터가 방송하다가 비디오 카페에 내가 좀 부터 잡아도 될래. 맞다래. 이제 애기 안 가면 부터 자지. 레몬 맛 달래 누가 있대. Anh mới biết sẽ iron cái đó lên trả. Tadi gum deh, Pak. Tadi gum deh. Ay na. Hindi ko daw ba niya na. Magugum kapay niya. Ay motor man sa. Hawe.
하울만 고하마 우선은 이제 졸업 나고 버리나 가리게 먹고 좀 다. 백그라운드 제가 있네. Ayan, ay video sa tayo sa diraga. Mayam na pamilya ka di like, share, and subscribe. Tawag ka, wika no. Matagdang na rase. Okay, mayam. Bye-bye!